ꯇꯣꯉꯥꯟꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯃꯁꯨꯡ ꯄꯦꯖꯁꯤꯡꯗ ꯊꯥꯒꯠꯂꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ PD ꯃꯉꯥꯡꯆꯥ ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯀꯨꯀꯤ ꯃꯩꯇꯩꯒꯤ ꯂꯥꯟꯁꯤ ꯂꯣꯏꯗꯤ ꯂꯣꯏꯔ ꯃꯥꯜꯂꯦ, ꯂꯥꯟꯐꯝꯁꯤ ꯃꯍꯥꯕꯂꯤ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯊꯔꯛꯂꯦ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯌꯥꯝ ꯐꯩ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯄꯥꯔꯤ ꯀꯌꯥꯅ ꯊꯜꯂꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯍꯧꯖꯤꯛꯇꯤ ꯁꯤꯁꯤꯐꯨꯔ ꯆꯪꯕ ꯉꯝꯗ꯭ꯔꯦ, ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕ ꯉꯝꯗ꯭ꯔꯦ, ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯕꯁꯨ ꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯀꯨꯀꯤꯅ ꯂꯧꯅꯤꯡꯕ ꯂꯧꯖꯈ꯭ꯔꯁꯅꯨ, ꯃꯩꯇꯩ ꯍꯤꯟꯗꯨꯗꯒꯤ ꯑꯉꯝꯕ ꯈꯔꯗꯤ ꯃꯨꯜꯍꯧꯁꯤ꯫ ꯃꯩꯇꯩ ꯍꯤꯟꯗꯨ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯗꯤ ꯍꯥꯎꯅ ꯎꯁꯤꯠꯄ ꯍꯧꯅꯗꯦꯕ ꯍꯥ ꯅꯠꯇ꯭ꯔꯅꯦ? ꯊꯥꯡꯖꯤꯡ ꯀꯧꯕ꯭ꯔꯨ ꯑꯔꯥꯏꯕꯅꯤ, ꯃꯣꯡꯕ ꯍꯟꯕꯁꯤꯅꯤꯅ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩꯅ ꯃꯩꯇꯩꯗꯒꯤ ꯃꯨꯟꯒꯗꯕꯗꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯤꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯏ ꯄꯥꯎ ꯑꯃꯗ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯀꯥꯔ ꯑꯃꯗꯤ ꯀꯟꯚꯣꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯄꯟꯕ ꯄꯤꯔꯨꯕꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯧꯅꯒꯗꯧꯔꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯀꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯟꯚꯣꯏꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯗꯤꯇꯦꯟ ꯇꯧꯔꯨꯕꯒꯤ ꯋꯥꯐꯝ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯧꯅꯒꯗꯧꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯃꯤꯖꯣꯔꯥꯝꯒꯤ ꯄꯥꯋꯔ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯤꯅꯤꯁꯇꯔ ꯑꯦꯐ ꯔꯦꯗꯤꯡꯂꯤꯌꯥꯅ ꯃꯍꯥꯛꯀꯤ ꯁꯥꯏꯇꯣꯜ ꯑꯃꯁꯨꯡ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯁꯨꯡ 13ꯗ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯃꯐꯝ ꯀꯌꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯃꯗꯤ ꯀꯟꯚꯣꯏ ꯀꯥꯡꯕꯨꯗ ꯑꯊꯤꯡꯕ ꯑꯃꯗꯤ ꯑꯄꯟꯕ ꯀꯌꯥ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯃꯅꯨꯡ ꯂꯝꯕꯤꯗ ꯑꯍꯨꯝꯂꯛ ꯃꯍꯥꯛꯄꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯊꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯕꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯥꯡꯕꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯃꯤꯅꯤꯁꯇꯔꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯄ꯭ꯂꯦꯠ ꯊꯦꯠꯄꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒꯁꯨ ꯊꯦꯠꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯣꯍꯣꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯈꯪꯍꯜꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯒꯁꯨ ꯎꯅꯗꯨꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯅꯤꯁꯇꯔ ꯑꯦꯐ ꯔꯣꯗꯤꯡꯂꯤꯌꯥꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯂꯩꯕ ꯆꯦꯛ ꯄꯣꯁꯠꯁꯤꯡꯗ ꯔꯨꯇꯤꯟ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯅꯤꯁꯇꯔꯒꯤ ꯀꯥꯔ ꯑꯃꯗꯤ ꯀꯟꯚꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯁꯥꯅ ꯂꯦꯞꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤ꯫ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯃꯤꯖꯣꯔꯥꯝꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦꯞ ꯁꯥꯄꯉꯗꯥꯉꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯔꯣꯗꯤꯡꯂꯤꯌꯥꯅꯥꯒꯤ ꯄꯦꯟꯗꯕꯗ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯏ ꯄꯥꯎ ꯑꯃꯗ MLA 19ꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ BJP ꯑꯃꯗꯤ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ MLA 19ꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯗ꯭ꯗꯥꯗ ꯆꯦꯔꯣꯜ ꯄꯤꯁꯤꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ BJPꯒꯤ MLAꯁꯤꯡ KH ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯁꯥꯐꯝ ꯀꯨꯟꯖꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗ ꯂꯩꯔꯨꯕ BJPꯒꯤ MLA ꯑꯅꯤ KH ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ S ꯀꯨꯟꯖꯒꯦꯁꯣꯔ ꯑꯅꯤꯅ ꯉꯁꯤ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯎ ꯈꯔꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯍꯜꯂꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯗ MLA KH ꯏꯕꯣꯝꯆꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯂꯧꯊꯅꯕ ꯑꯃꯗꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯆꯠꯄꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ MLA 19ꯅ PMꯗ ꯆꯦꯔꯣꯜ ꯄꯤꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ MLA S ꯀꯨꯟꯖꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯗꯤꯌꯥꯒ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ BJPꯒꯤ MLA ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯃꯠꯇ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯋꯥꯐꯝ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯑꯇꯣꯞꯄ ꯏ ꯄꯥꯎ ꯑꯃꯗ ꯃꯩ ꯍꯨꯔꯥꯜꯂꯝꯕ 19 ꯐꯥꯔꯦ, ꯀꯦꯁ 3 ꯂꯧꯈꯠꯂꯦ, ꯃꯩꯒꯤ ꯇꯦꯛꯁ ꯊꯤꯗꯕ ꯀꯟꯖꯨꯃꯔ 7ꯒꯤ ꯃꯩ ꯀꯛꯊꯠꯂꯦ꯫ ꯉꯁꯤ MSPDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯔꯦꯗ ꯆꯠꯊꯕꯗ ꯃꯩ ꯍꯨꯔꯥꯜꯂꯝꯕꯒꯤꯗꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ 2, ꯀꯥꯡꯄꯣꯛꯄꯤ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ 3, ꯕꯤꯁꯅꯨꯄꯨꯔ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ 2, ꯊꯧꯕꯥꯜ ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ 4, IED-1 ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ 3, IED-4 ꯗꯤꯕꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ 5 ꯄꯨꯟꯅ ꯃꯤꯑꯣꯏ 19 ꯐꯥꯔꯦ ꯑꯃꯁꯨꯡ ꯀꯦꯁ 3 ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯩꯒꯤ ꯇꯦꯛꯁ ꯊꯤꯗꯕ ꯀꯟꯖꯨꯃꯔ 7 ꯗꯤꯁꯀꯅꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯅ MSPDCLꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫
अतोपा ई पाव अमदा अबुंग हाना लेरिबा फेसबुक अकाउंट अदुन थागलप पोस्ट अमखक शेयर तौजगे अवाबसी कोहनबियु ऑनरेबल सीएम सार सही असिगी निंगोल साकोबगी ममांगदा लंगाकना लांजेनरिबा सिंगी पीगनी हाइना लाउटोक पीखिबा स्पेशल फाइनेंशियल असिस्टेंट गी अहानबा इंस्टॉलमेंट गी ओइना 25% पिथोक पियु लोइनना रिलीफ कैम्प अमदी लंगाकना मतम खरगी ओइना सारेबा युम सिंगदा लैतना मरी मतागी युमदा लैरिबा लांजेनरकपा सिंगी खुदोंसाबा अमता फंगदना लैरिबा सिसु मरी लैनबा सिंगना यंगसिनबियु हाइना मैतै सोसाइटी चुचानपुर गी जनरल सेक्रेटरी रोमेश निंगथौजमना फोंदोखरे हाइना मागना शेयर तौरगले अतोपा ई पाव अमदा बसंती अमदी लंचेनबी मिसिगी मतांगदा लैंगांगना कुमना थिजिंदुना मरालेबा सिंग सेराक पियु जेएसी हाइरिबा पाव असी पांडम न्यूज़पेपर दगी लौथोकजबनी बसंती अमदी लंचेनबी मामा मचा मिसिगी मतांगदा लैंगांगना कुमना थिजिंदुना जेनबा मियोय सिंग मरागी मतुंग इना मतिक चाबा चेराक पियु मामा मचा असी मसा मतोमदा सिजबा ओइरमगनी हाइबा वफम मियामना थाजबा ngamde हाइना जॉइंट एक्शन कमिटी अगेंस्ट दी अननेचुरल डेथ ऑफ बसंती एंड लंचेनबी मामा मचाना फोंदोरले मणिपुर प्रेस क्लब तंगसी पाउमिसिंग उनबा अमदा जेसी असिगी को कन्वेनर मोरांगथेम मोसेस ना हाई हौखिबा सेप्टेम्बर 19 गी अयुक्ता यामना चिंगनानिंगाय ओइबा मोंगदा बसंती अमदी लंचेनबी मामा मचा पुन्ना फमुंग अमतदा सीदुना लेरंबा थेंगनखिबनी नुमित 19 नि ngairaba matung rims की फोरेंसिक मेडिसिन डिपार्टमेंट ना मिसी असिगी पोस्टमार्टम रिपोर्ट था असिगी तार निपान दा पुलिस ता सिनारखी अदुगा ngarang नुमिदांग वाइरम जेसी की मिहुत सिंगना रिपोर्ट अदु उबा फंखिबने पोस्टमार्टम रिपोर्ट अदुदा लैखिद्रबा मामा मचा अनिमक्ता एंजाइटी अमदी इंसोमनिया लायंगबदा सिजनबा बेंजोडाइजिपाइन्स टेबलेट फंगी हारखी हिदा मखल असी का हेना कंज्यूम तौबना मामा मचा असी सीबो ओइगनी हारगली पोस्टमार्टम न पीरिबा रिपोर्ट असी मियाना थाजनिंगाय ओइदे मिसी असिदा चेनबा मियोय सिंग लैंगाना थिदोक्तुना मतिक चाइबा चेराक पिबियु हाइखे महाना मखा तारदुना चही मरी रोमता ngairiba asuk pikliba ngang asina guri sing adu matau karamna chaba ngamgadoribano tangna phangba macha hatoktuna masa matomta sijanaba basantina honaramgani haibasi laika miyamna thajiningai oide basanti matam punamakta macha yoknaba angamba thakda honaduna laklibi nupi amani maram asina misi si matangda langak amadi police na mayek singna thinjin biu haina jesi na phongdokhe अतोपा पोस्ट अमदा ननाव खुमन हाना लेरिबा फेसबुक अकाउंट अदुन थागलकपा पोस्ट अमखक शेयर तौजगे मियागी मफमदा करिगुबा यामना मरु ओइबा वफम अमखक थमजरी मदुदी आइगी इनाव नुपागी नुपी इकाय हंगोइना हारबदा इनाव नुपीगी अंगांग उनबगी वांगु पीएचसी दा इमरजेंसी ओइना पुखटलुबनी अदुबु डॉक्टर नुपी अमना आइदी सिगुम्बा थबक हाइबदी डिलीवरी केस पाइदबा चही 10 मुक सुरे अदुना काक्सिंग दा रिफर तौरगे हाइबिरकपदगी क्रिटिकल कंडीशन लाकदबना मरम ओइरगा वांगू कुंबी तेराखोंगदा पीएचसी दा पुखटलबा मतुंग डॉक्टर अमदी नर्स अनीना यामना लाइना डिलीवरी तौबिखी असिगिदमक कुंबी तेराखोंग पीएचसी की डॉक्टर अमदी नर्स एंड स्टाफ खुदिमकपु इसागी इथौ मसक खंगना अमदी मियोबगी पुंसिबु थाक वांगना थंबीबगिदमक हाइनिंगा लैतना थागतप फोंदोकसरी अदुगा वांगू पीएचसी की केयर लबो वाटपा मसा कोंथोनबा होनबदा अनाबा अमबु हेक्ता फट कंथोलकपा हाइबसी मरी लेनबा सिंगना मिनिंग चंगबियु मोइना तनबदगी लमखांगदा फत्तनुंगदा थोलबदी मसिगी दायित्व कनाना पुगनी मयामना मिनिंग चंगबियु मयामगी सजेशन थंबिरमु डॉक्टर की डिटेल सु हाइरके मयामना पांबिरगदी हाइना महाकना शेयर तौरगले ngasi matang asida video loisalrage channel asibu nungsibiduna subscribe tausanbiu tonga tonga Facebook account sing thagalak pa i pau khara nungti gi oina update tawjarake thank you